mayam buhan maktada pun sibe yumnam na taran osari ngasi sene nasina pisas ni ki makha tarap episode 70 ga 8 budun laksari aina movie se patu pum matam na soi ki lan ki pam ritha nando bo yor basu mayam na ngafiu fare du mayam movie rom da mai usilasi mamangi episode rani na pavitra bu hana bagi ura sing na fachin duna thamki ba du phabo mayam ni yeng bikre masi ki matung ta episode mayam na kudol tamjari hauji han basin asita rani na pavitra asi yengdadi asiba amaga sap manare magi power asi loiram nani aduga roki amadi kanika makoi ani di jumbi sing asiga fight tawkigani matang asi sapsari pavitra bu matam pumbagi loisinaba adusu ai ikut maksina hairi somdana roki na kanika da upay amta leitrabra masi makoi bu control tawna bagi kanika na makoi bu control tawbagi upay di yamna kanba ama oina bagi aikoi makoi gumno oiba tabani adubu aikoi di makoi gumadi nati hari masdagi roki magi nuksirabi pavitra bu kaning bani na jumbi sing asigi meara sangsin kri kanika na roki bu chatkidana ba khamli adubu roki na karsuta dana jumbi sing asigi manakti sangsin kri roki pavitra ga maga nuksina na loina minakiba kaya adusu nungsingli hauji roki asi jumbi sing asina mangona sikri jumbi mayam sing asina roki bu sing na ba yomsiliba asi roki na hogolakpada jumbi sing asi loina paithokre ma yamna kan ba haibdu oikri roki pavitra bu yengjari kanika na roki nang na tori pasibu karino roki na masi akoi da atupu upai kari lekibage ni hari kanika na roki na ikui kuidana soidran jumbi on khragani roki na jumbi on dringai faubagi aingoda matam kyam lairibagi hangli kanika na matam yamna laitri pung kumari khaktani Rokina aduna thabak asi thuna tawdaba yaroi kanika na aina jumbising asi bu atopa nakana mada pukhragi aduga nahag yamna thuna pikugi manakta satlo hari hauji atai jumbi sing asi su hawgalakli roki su pavitra gi manakta satkre kanika asi saji ontokuna sienkhre jumbi sing asi su kanika matungde inakre somdana rani na pavitra da siramdaisida kari hainingba leibagi nangna kari pamliba adubu nangna pamliba duji thungnaroidabasu siramda isda hangbibadi yaidana hairaga makut aduna bye bye tawri pavitra na aingona sas amaga fanglagadi aina family gi damakta mayuknagani kayara khana shirabasu rani na adubu hausiti nahak sas amu hana fanglaroi hairaga rani na pavitra da pavitra bu hana bagi masindagi amubu maiku kamli tanja adu da pavitra bu fajaliba ugi marasing kaya asi chakar khara pairaktuna loina makak thatkhre pavitra makhara tarakle hauramliba using asisu jadugi oibanina loina mangkhre pavitra bu thadok pirai basi rokina oiramle rani rokina oiramle fiba masi ubada no fet tawri rani na nangsu jumbi oigadoroba hairi rokina aina nangbu lemna tharoi hari pavitra mamit adu pangthrokle magi da asisu nganthrokle rani roki ke me ade attack tawna ba singsilakle rokina rani isi thinbara rani isi lapna paithokre pavitra roki bu kauduna roki ke me ada lakli pavitra na roki nangna tawri basibu karino rokina ai kerisu tawde ai karimta tawroi aina nangbu mafam astagi puduna chatkani hari hauji rani asi masam asi sangdoktuna hari amana amagi mating yamna pangliba ado haujiti nakoi ani oina puna siba tare jumbi oibada ngari bana hangna chahi chani hena leiraklaba pisas ni ga mayukna naba honari ba hairaga ambu maiku kamlaki maiku asi mangona palhanduna pavitra bukan biri masidagi rani na makutagi amu maiku kapthrokle pavitra je bajrangbali hairaga makutagi power su kapthrokle rani gi power astagi pavitra nangamladuna rani asi paithoktuna tare rani na makoi ani sakti asi yamna kankhre aduna ai rokibu jumbi mapung phan on base ngairage khalaga masa asi puduna manglaga surung amar sensin khre masdagi pavitra na roki nang piba masi yam susille akoida matam yamna su leiramla roi rokina aina wasakli basini ai kersi tawde aina tawba pamli badi ngasi ki numit asida pisasni oriba rani bu phajin basini hairaga makoi ani surung maya da lakle kanika susaji onduna mafam asta lakle aduga mi ontrok surung asigi manungdadi na kosangano hari rokina adubu rani amadi magi angang asi manung asida leiribani haibaga kanikana aisu khangi aduna surung asigi thong asi matam pumbagi tingjanduna thamlasi rani amadi mahaki masa asi surung manung asida matam pumbagi leinaba aduna roki hauji nawanda jumbi gi sakti yauribani aduna aikoi gi mating pangu hari masdagi rokina leiriba saurba nung asi irai laina thangatuna surung asigi sangpam ahoba asida nung asina tingjanduna thamkri tawriba asi rani na su khangle kanika na pavitra trisun ama piduna surung asibu matam pumbagi oina tingjunduna thamlo hari masidagi pavitra na trisun asi nung asir langkre thong oriba nung asida yungduna laikre rani na nung asida pairubada masa asi hangdole tawriba asida rani na aibuna koina surung manung asida fajin khraba male ai karamna mapana thokani na koina aibu surung manung asida fajin duna ai matam pumbagi mafam asida lairani khali madu oithoktabani ai hanagumna karsu tawduna tholakhigani matam aduda ai khakta natte ai gi saga puna ai khoini lakhigani hari kanika na haujiti pisasni surung asidagi thorokpa ngamlaroi rokina amukasu ai khoina ngamle mangondagi mai pakle mak ai khoidagi yamna lamna laikhre hairaga roki masa asi lepa ngamlaktre
Pabitana kaptuna Rocky nang na tawribasibu karino ay kanaba honabada nahag jumbi oigadoraba Rocky na ay no khudimag yengba ngamjarabasu nangi mittagi sintarakpa pirangi yengba ngamde nahag ay gidamakta karisu khaluno ay napamadi santi fangna ingni singna lebisini hari aduga masasi karino ma tarukle Pabitana pakana masi Rocky gi masasi yamna susilagle karigumma khara tawbiyo mating amudati pangbiyo hajari kanikana upay amadi lay hawjing mahak mai gi part asigi meada putuna salasi hairaga mai gi part me asi satkri Somnana Rocky hoida phone tawri adubu satri Somnana kaidoroba jano Rocky gi phone su unreachable da lady makoi karai da leiramgani hari sudakana isona makoi bu tekta kaidana thamlambo oisanu adubu makoi yum asida yorokpati yarabani hari matamadu da gari lakpaki makon tarakpati makoi lakla male aisalaga amta ying luki ki hairaga sudakar asi chatkri Somnana kaya da kuikraba makoi na satkiba ase isori bungo afaba ngakta di uhinbiu hari Matamadu da babuji na hauchiti karisu tawraroi kudimak farabani ima uibem hairaklam somna babuji bu ubada angak pahabdu ore babuji na karigi adu wari bano aina nungti nubi khudinki family sigi damakta nungaina leinaba lai krom jari bani maram masina karimta tawroi ramji na koi bu ngakpi sinbigani hari somna angak pa amaga loinana thonglomda kana sanglaki yengluraga amuk babuji da yenglakpadadi babuji si leramdri Matamadu da sekha babli hoisu lagle sanchina soktuna lebasi uraga somnana kaidorobagi hangli sudakana kaisu tawti khongasen leithiki bani kaisu taroi farkrani hari somnana Pabitra Rocky hoidi kradel hewrabagi kanika su yarokti bablina babi makoi laklani kaisu khanganu hari manhona baya babi nakoi ani dijum masda kaisu tawdaba natra sudakar amari somna kaisu haidoktana kaisu tawti haiduna manga adu nomli sekhana dadaji di kamaina toribagi sanchina dadaji hauji fawa sarang adu da lediba natra Somnana laiti haram asumna harak pasida leriba singa si pakhale bidiana adudi dadu karai de lekrapaki hangli somnana hausta mafam masta lerambani bablina mafam masta leram lagadi karai de chakraba somnana babuji do mafam masta gi mangkre hari masidagi leriba singa sina karino hari basibo babuji mangkre haiba somna amadi sudakar ingi taunari somdana Rocky asi mai gi parasi meada purakle Rocky mai gi parasi da jumbi sing leriba si uri aduga mahak tu thakri Rocky na nungaitana ai ase jumbi on gadroba male nungsiba haibagi wahan tokti hanmagi loiba naroi kariguma matamda nungsi sanana puna leiminaba kariguma matamda na nungsibagi da magta kathopa thawai thatokpa tabani hari Pabitra na kaptuna Rocky nang asumna karigi tawribano haraga masi akoi kariguma kharadi tawsi kanikana karisu khanganu piku aingon upay amadi lei Rocky karisu tawroi maigi part asigi maigi mahi asina phatraba sakti kayabu lokthoi aduga Rocky su jumbi sing asina hojita chikhibda ngari bani maigi part asidagi mai mahi drop tara pung kumari gi manung da Rocky da pithak taba yada bani natrabadi mahak mafung phana jumbi on khragani aduga thabak ase thuna tawdaba yada bani piku Pabitrana aduga maigi part asida lediba jumbi sing asina kamaina tawba kanikana masigi su aingon upay lei hairaga maigi part asida kariguma khara saiseli aduga harai mase ice seni masina mai asida saisen bada jumbi sing asina mai asida thieng bada makoi matam kharagi ice onduna phamjinduna fajilaga leigani adubu jumbi sing asidi sakti yamna yawbani ice asi soidana sautokigani aduga aikoida soidana attack torokani hari hojing mai gi part asida leriba jumbi sing asi su leptuna leithokri kanikana mai mahi asi lokhana ba tawraga harai Kauroidaba amana piku drop tara khaktani Rocky da pithakadaba se hen basu yate wa pasu yate Rocky bi mui bo hen ba hapse kana amtana thing basu ngamloi Pabitrana masi khara thuna tawro haujimak Rocky da pithahorasi kanikana aduga khangjin gedaba amana kana gumba ichamchama mui amana mai asida thenglurabadi misak ado soidna sigani hari hauji Rocky asi gyan taramadagi ma gyan mangthokri Pabitrana Rocky bu haudokna bu honari aduga kanikada Rocky asi wan thakre kamdongna mai gi mahi asi monda pithakani hangli Pabitra Rocky wan thakiba asda mai gi mahi asi pithakpan nang hauroidra khandana mahak pakhalami Mayang masigi movie explanation asi matang asda losinjari aina movie asi pathok matam su kilan tibam disithan andobu yarwa su miyam ngapiu aduga miyam ne sini subu nungsi biduna like comment amari subscribe tobiram hajari fare dudi miyam matangi episode ta mung thingnasi asigi di kindness bye bye